None district ki Guitang Khulda Lamgi Wahoudagi khana chainaba thoktuna Nongmei Kappada NUPI ama SOKLE None district ki Khopum subdivision gi manung chanba Khopum police station konba Guitang Guitang Khulda sagai ani ke marakta lamche nabagi ihauda khana chainaba thoktuna Nongmei Kapagi thodok amada khunja NUPI ama makhongda Nongmeina panduna soktuna manak nakpada leiba primary health center amada pukhatuna laikanakre haina thengna phangba pau asina hairi Thaudok asiga mari lainana Khopum police station na case ama register tawkhre hairi Thaudok adu Khopum subdivision gi manung chanba Guitang Khulda hokibani thokaba nimita thokibani hairi Thaudok adu da Nongmei meruna panduna soklaba NUPI adu gi maming Premila Kamai Riamai Pui chahi kuntrangani pan kawi hairi mahaki yet thangba khobomda Nongmei meru ama pali hairi hairiba khul asida khana chainabagi thaudok asi liangmai sagai gi marakta thokibani hairiba Guitang khul asi village head na public land oina lauthokna bhonabada majority oiriba liangmai sagai na yet papirakpadagi khana chainabagi thaudok adu thokibani hairi lamgi wahu asina maram oiraga khunja sing tension wang leinari cherakta village head asina mioi aniga loinana khul asida hokibani thokaba numit ki numidang wairamda changlaktuna Nongmei kaplakibani Thaudok aduda khunja NUPI Premila Kamai Riamai Pui asi sokkibani hairi report asina makha taraduna hai numit aduda Nongmei Kapagi thaudok duda chenaribasing adu longleinang Khuldagi Nailasin Apokpak Gabriel Kamai amasung Kangpokpi district ki Bungte Chiru Khuldagi Abai Thoitak Apokpa Thoitak Songchiru ani asini hairi Arai Khoitak ki direction matung ina Nailasin na khul aduda Nongmei Kapkibani haina report asina makha tari Thaudok asiga mari lainana village authority na kandem tawbaga loinana mari lainaba authority singna matik chaba action sing lokhatuna mafam aduda santi oina lainaba amasung matung tabada asigumba thaudok sing thoktanaba hotna biyo haina appeal torkli Sanasabi Khulda Kukisingna Nongmei Kapsillakkhre Asin nungthil pung mari tarakpa matamda lamlai kendragi yaingang Pupi police station gi manung channa lairiba Sanasabi Khulda Kuki militant singna Nongmei Kapsillakkhre hairi Pauche asina khunja singdagi phangba pau gi matung inadi Sanasabi gi mamang thangba sarukta lairiba natum singa lonaba urangpat hairiba Kukisingna laiba mafam adudagi asin nungthil Nongmei round mari rom thangnana Sanasabi Khulda Kapsillakkibani hairi Nongmei Kapsinba aduda khunda sing mi paiba poknaki adubu asok apande amata yaukhiba leite thaudok thokphamda mari lainaba breakingnews sing laktuna yengsinbagi thabak chu chathaki hairi Union Home Minister ga Chief Minister ga unaduna wari sanakhre Manipur da Mahila IRB Battalion ama hangdokpugi ayaba pirakre Union Home Minister Amit Shah na kortpadagi ngarang nungthil athengmada diligi dambakta Imphal thadokhiba Manipur ki Chief Minister Yumnam Khamsan nasi Union Home Minister Amit Shah ga unaduna Manipur ki hujik oiriba phibam asigi matangda kupna wari sanakhre hairi ngasi ayuk pung 12 makai taba matamda Parliament House Complex ta Union Home Minister ga Chief Minister Khamsan ga unaduna wari sanaba aduda hujik Manipur da thokliba leitadraba phibam asigi matangda security ki oiba phibam singi matangda su Union Home Minister ga kupna khanaki Loinana Manipur da santi puraktuna mahusagi phibam da hanjilhanduna Manipur da lairiba tongan bakanglup sing sisan leiminanabagi matangda sukhalaki hairi Amaromda Union Home Minister ki maikaidagi Manipur da Mahila Indian Reserve Battalion IRB ama lingkhatnaba Chief Minister na Home Minister ki mafamda haijabada su ayaba bibiduna Mahila Indian Reserve Battalion ama lingkhatnabagi ayaba su pirakkhre loinana mari lainaba proportion su tharaknaba khangalakre hairi Taramanga Suba Finance Commission gi fund lupa crore chatruk henbagi senfam thadoktana lemna manghan khiba asina wadun lerak laba state asida henna waba bibani haina ke mega chandran fongdokre haukiba senba chahi lising ani kunga manga kunga taruk ki thadokadaba fund sing thadokidaba khaknatana Taramanga Suba Finance Commission fund gi
lupa crore chatruk henbagi senfam thadokdana lemna mangankiba asina waduna leiraklaba state asida henna awaba pibani lengak amada minister ahum mari khaktana sasan tawba haibasi democracy gi wangmada leiba thabakni haina congress legislature party CLP gi leader kaisam megha chandrana phongdokhre wafam asingasi Imphal gi babupara da leiba leader asigi quarter da financial year lising ani kunga manga kunga taruk amadi tramwa suba finance commission gi fundsing thadok khidabaga mari leinana pangthok khiba pawgi mifam amaga mari leinana mahakna pawmi singda phongdokhibani mahakna hai lengak asina miyam gi yaifanaba matam gi paikhatpa tongan bathabak thorom kya gi kaithokadaba phansing matam chana kaithokkhidaba asina hanadagi awaba kya mayok nariba miyam singda henna awaba piba khaknatana state asigi chakwa thorongi thabak kya dasu henna thengthanabagi masak ama ohelle masida natana loisin khraba chakwa thorongi thabak sing amuk hanna makhatana chathana bohana bahaibasi matam changba amadi thabak thintha hanba haibadu oiragani MGNREGA yauna all age pension, widow pension, government employees singi pension yauna tongan ba makal gi scheme singi beneficiary sing da su hena awaba pibani loina natara manga suba finance commission gi lawgadaba lupa crore chatuk henbagi senpam lawthadana lemna manghan ki bahaibasi state asigi oina achobo mangjaba amani mahakna makhatana hai fundsing asilenga asina matam chana thadokkhidabagi maram karigino haiba wahang sohangki loina nangasi phawbada state asida lenga amalairabasu ministry expand tawdana lahen bahaibasi center gi aran ba khongthang oigani lengak amada minister ahum mari khaktana sasan tawba haibasi democracy gi wangmada leiba thabakni masina state asigi thabak thoram sing tawbada khumang choksen bangam loi haiba wafam sing su phongdokhi